ngasi ayuk sakhangdaba singna LAMPHEL police station ki jurisdiction manung CHANNA leiba Chingmeirong Mamang Leikai Da Leiba yum Amada bom Thamjillamle bom expert singna bom adu LOUTHOKLABA tungda ASOI ANGAM YAODANA LAMPHEL dumping site da THUGAIDUNA MANGHANKHRE press na phangba paumagi matungina bom adu ngasi ayuk Chingmeirong Mamang Leikai Da Leiba koizam gyaneshor chai humpuga manga abokpa lekhidraba ke ibe chagi yumgi sumangda leirambani hairi koizam gyaneshor hairiba mioi CPDA da secretary oina thabak tawba mioi ni hairi kanana kari maram gidamak mahaki yumda bom Thamjillamle pano haiba chapchana khangba ngamdri bom adu ngasi ayuk pung 8 ka minute yankairom tabada state bomb detection and disposal squad ki team amana LOUTHOKLABA tungda LAMPHEL gi dumping site ta ASOI ANGAM YAODANA pung 9 ga minute kun ga 9 aduwai da pokhai hankre hairi nakalamrom da ngarang numidang wairam pung 6 taramdai aduwai da sakhangdaba singna Nambol police station gi jurisdiction manung CHANNA leiba lairen jam awang Leikai Da Leiba wahengbam nimai chahi yankai apokpa lekhidraba W tombagi yumgi thonga da bom Thamjillamle wahengbam nimai hiyang thangda leiba kamakhya pemton college ki principal ni bom adu kanana kari maram gi Thamjillamle bano haiba chapchana khangbang amdri bom thamlambagi pawdu hek phangbaga Nambol police station ki team ama laktona yengsilaba tungda khudong thiningai oidabadagi lokhatkre haina su paw sina makhatari